Central gi lusing matang unakraba matung Chief Minister N Biren ngarang numidang athengbada Prime Minister Narendra Modi ga unakre. Speaker nasu Central gi lusing mari unaduna wata nakre. Chadliba senba chahi asigi ahoba sarukta overdraft tarakpagi matangda thigatnabagi damak inquiry committee ama semlibasi samu maningda pena khongbo in thokani haina MPDF ki secretary Sapam Samangona karemna kre. Thoga ningda thodok sing thoktana ba Thawal district police ni lokhalak section thorang gi saruka moina Thawal police station gi manung chanba khangabok hayal labukta pak sang thiba humai thabak chathakre. Hauzik lamdam ase tuition tawbagi channabi ama lagdiba si school singda oza amadi mahiro ani gi marakta achetpamari layaktabagi achawa khudam amani haina Nepram Bihari na high cray. Lamlai Kendra Youth Development Committee na sindun chahi asigi oina class 10 amsung 12 parikha da mawang na phangduna mai palakhraba Kendra sigi mahiro singda achamba khudol piduna pungning thogot kray. Imphal West District Police Commando ki kangbu amana aina thingkraba lal holuf RPF PLA gi lanmi aningrang numidang waidam phagat kray. Gairipok Police ki akhanaba kangbu amana ngarang ayu pung 13 taba matamda Gairipok Bazar gi akoiba thibu humagi thabak chathabada nupi ama yauna miyoi ani mayai kabani sagi polam single loina na phagat kray. Meghalaya dagi huran khiba I-20 car ama Thawal District Police ki kangbu na phagalaba matung Meghalaya Police ki kangbu da sinakray. Hauzik paliba lengak asina analayang lamda tongan ba yaifa thorang kaya paket khrabasu tingi manung hanjin mafam singda lairiba miyoi kaya di madui kana phangdana lehori. Rajmedi City na chahi khudingi June thada pangthoktuna lakpa Raj Integrity Week chahi asigi oina ngasidagi hokre. Haukiba inkumja lising aniga amagi June thagi taranipan da lamdam asigi apunbagi saktamda singarakhiba adugi mayokta changsingiba khongjangda thawaina pontha pikhraba athaubi taranipan gi khum oiriba kekrupata Imphal Municipal Corporation Social Upliftment Welfare Organization amadi apunba matam isai kanglup amiki thongmisingna khusamnaduna lamtu sengba hokre. Greenery e-motors na puthokpa anawa makhalgi e-vehicle sing state asida phanghanabagi pandamda ngasi Kaishampa junction da showroom ama AGS policy gi convener RK Sivachandra na hangdokre. Assam lengang na artisan sibu pungning thogatpa oina piduna lakpa Kalaguru Vishnu Rava Award lising ani 13 chahi asigi oina artisan Reva Kanta Mahanta amadi Manipuri dance exponent Laitonjam Ibempisak Devi da piragani haina lauthokre. Kaishamthong Kendrabu digital oiba kendra ma ohenabagi pandamda social worker Mahesh Thongaujamna lokhalakpa khongthangi saruk ama oina ngasishu kwa khaitel gi laikai ahum gi lairak singa thanaba lamsing amadi badminton sanabada changadaba machak mathumsing yanthokre. Lamdam asigi miyamna sakhangnaraba sumanglila gi kanglup ama oiriba Iramdam Manipur Artist Association imagi taruklak suba mapokumon thorom pangthokre. Ningol Sintha Sanglen Handloom and Handicraft Cooperative Society haina mingthonba society amangasi Imphal West District ki lamsang kendra gi manung channa leiba tauthong ayungba mayai lekai da safongkre. Chahi asigi April 19 da Ramrei Eco Tourist Park da thokiba laibak thiba thodok amada miyoi ahungi punsi longkhraba matung ngasi lamsang kendra gi manung chanba khongampatagi social worker Karamjit Arambamna Ramrei khulda chattuna village authority da life saving jacket kun khusinakre.